ngasi upong ki batuan tungan ba manipuri sipong singdigi maruebi ipausing myamna thamjagi ahanbana sanalaiba pauksi digi khungusaraga sidul trap on bigi opponent poll lainga ana kakre statistics department ki director deputy director suspend tokre maitei mitei bu sidul trap ki lista salhan basibu yaning mana tragana yaning dabagi matangda azadi ka amrit mohsab ki manungsana manipur lainga ki Directorate of Economics and Statistics na opinion poll ma tha sigi taraga nipan na thoki badu khudakta cancel tawre hena Manipur lenga ki Economics and Statistics ki Deputy Secretary BR khongringam na order thoktuna khangre opinion poll si lawrubugi damak department sigi director Paizona Kamai amasum Deputy Director RK Deren Sanabu thabak tugi suspend tawre tha sigi taraga nipan department sigi deputy director RK Derin Sanana kuyek piduna mitai maitai busidul trap ki lista salhana bagi opinion policy impal numit khudingi phongwa pauksi amada hapnogani masigi sumatak department gi official website ki khuthangna link thagatuna miyamna policy da saru gyana bagi khudong jabadu pikhibani yamna sensitive oibi issue sida asiguma opinion poll ma thadora pasina maramoiduna Sidul Trap Demand Committee masum tungan melup kya na yaning da ba masum opinion poll tu handuk na wapum kya phongdok na rakhibani saira sida ngasi numidang Manipur lenga ki joint secretary DP Ana Arambamna order ma thoktun economics and statistics department ki director Paizona Kamaibu Civil Service Connect Rule 1965 ki Rule number 10 clause 1 clause A gi makha kutakta thabak tagi suspend tokibani maki suspension period manungashida impal thadok tun satpe yaroi karigum tangai phadaba maram leirbasu mari denaba authority digi mangjongna ayaba lawraga sakadabne hairi loinana opinion poll adubu kuyek piduna pauksi da phungnu department siki deputy director RK Deren Sanabu economics and statistics ki commissioner Debes Devil na kuyek piba order ama thoktuna kudak thabak tagi suspend tokhi marks civil service conduct rule 1965 ki rule number 10 gi makha suspend tokibani loinana suspension period manungashida impal thadok tun satpe yaroi hanasu order sita pali nakala maramda ASTDCM gi phangu pawgi matungina yamna sensitive obi issue sida opinion poll amani haiduna lenga ki department amana irai laina haptora pa sida Lana sakhibi yaba kya lebidi hairibu opinion poll sibu withdraw tonaba director masamak taizaki loinana ayib sirol phaw pisinki ASTDCM gi mute singa director ga unaba matamadu da hairibu opinion poll du atuba matamna withdraw tonaba hotnari henisu thajaba pirakhi hairi ASTDCM gi general secretary ke Bogendra na kuyek pidno department du gi director da pisin ki ba ayib sirol adu da hai Sei kya gi mamang gi schedule trap demand committee na lusing du na maitai mitai bu schedule trap ki lista salhana na ba makal makha kya gi democratic oi ba khongjang sanction du na lakhibani adubo handak opinion poll ma haptorak pa sida opinion lawpham thokpa sabsab phurup adugi khena ba thamnakta ba sinamara moiraga policy gi result adu yamna lana ki biyabi gi uthokpa lai masida sunatna hena pamdo thawdok sing thorokna bagi masa oirakani maram sina hairiba poll adu khudak ta handok piu haina pali Nakala maramda hiramasi ki matang World Meeting Council ki Secretary General si Yambem Arun Maitai nu kuyek piduna thadorakpa sirol aman hai Manipur lenga ki department sin opinion policy thengna bada yamna nuaitaba phawi hairiba demand sidi opinion poll amana lepkada wafam sinate asiguma yamna aruba issue si irai line opinion poll hektamak larok libisi kari maram gino haiba sabsana sengdok haningi Kuairi gi nauba census report matungina Manipur maitai gi masing si state asigi apun masing gi sada nifugo mari khaktani adobo hairi mising si kumja english nga masama pan humdra ga matu gi census study sada humfugo matu eramani hairi census adu yumpa moira ga hauji satnari ba assembly gi sit masing si leblibni amabu oirabasu opinion poll sina yamna aran ba madi yumpa mi yawdu ba phalama pigani haibisidi nakai sengle State asida laidiba apun ba maitai masing gi sada kunga mangadi smartphone paibisnati maram sina hiramasida minister na akan mamiyeng sangbiduna policy khudakta handok pinaba appeal torakli hensu pausna sumakata na phongdorakli makasa tharak point to papawmana Migi haksang mase singi bek yang khigi umdoi fangle manak nakpada pangthok libe international arts festival amadigi nungaibagi nilkhonggi makhol taringai Bibiana Mendozana cartels violence yauna makal punamaki hingsa thokliba Mexico gi region amada aron mamong pham amadigi Miyoibagi haksang gi saruk sing phangre
hui amana Miyoibagi khut ama Machin da Chiklaga Purakpa miyamna ukhiba matungdagi maki mangkiba maupan pa thiribi masagi sei 32 shurabi nupi ama Goa no zone ta state ki Irakuwoto town mafam adu thunglakhi malemgi mafam punamakti miyamna Serbatino festival pangthuknari amasum aikoina leba aduda haksang sing thina bonari adubo atopa mafam ataidana miyoi kya ama hena makoina phumjilamgadaba maramna masi kanadabani hainasu ehakna khalli hainasu mangkhiba miyoi sing punna thinabagi nupi khutpu amagi founder Mendoza na haki October gi athengma numin adugi matungdagi makoi amasum forensic experts singi group amana beg yangkai gohumdoi thangadaba migi haksangi saruk sing makoigi Pumpam sing digi tauduna laktokre haksang sing adu authorities na masak khangna bonari Goa na zone to state si mapaleba ki asoba automobiles company singi factory sing lebe industrials mayola mani mapamasi da haukiba tha kharara sabmanaba mawung singda gang violence sikiba miyoi sahungi haksang sing pangkre Goa na zone to state ki kunungdagi pung amarum lapada leba Irakuwoto na miyamna khwaidigi hena safagadaba mafamni khanba Mexico gi municipality singi marakta number 2 da lei drug cartel singi sakti munabigi lan singna Goa nan subunto bo Mexico gi khwaidigi hingsa to state gi mingthola du phaw phangkhre masida sei sigi January digi September phawba lisingani ga samri hena hakhre masi leiba ki oeba apun misingi sara tararomni hariba matamasi maki manungda miyoi Lising kuntra hena mapam khangdana mangki hari asumna hana sunabigi irang phana thoktuna su matamamara santi oiramba mi million 6.1 gi state asi asobalam koifama mani mapam asigi loilam matamgi style gi kunung loinana yengbar phajaraba san niguyels de elande city sahi kudingi mapaleba ki mi lising kya singsili haiden su paushna makhatana su phongdorakli Makasa tarapoin huyalan paudige to pamarueba paukrana law department na MSRC gi staff sing utilization to wiyabra Manipur Human Rights Commission gi staff mga special code MMDR Manipur utilization taramle huyan bureau ngasidagi na say kunga marigi mamang June kunga taret English sing masamapan maudraga ni pana matamdugi governor na Sikkim High Court ki retired Chief Justice Surendranath Barga Babu warrant of appointment Pedro Linkatkiba Manipur Human Rights Commission MSRC gi official amasum staff sing Manipur lenga ki law department na utilization tawribani haiduna atop special court na singura transfer tawduna posting piba yabra habi uhang tholakle Manipur Human Rights Commission si ahanwada June kunga taret English singa masamapan maudraga ni panda linglaba matung masigi matam loikibadagi anisuba commission September kunga humdoi English singa niga ahumda Chhattisgarh amasum Himachal Pradesh High Court ki retired Chief Justice WA Sasipu chairperson oina khanduna linkibani adumai nama anisuba commission gi matam me mapan English singa niga tarada loikibadagi anoba mut silhaugadaba commission ama sahi taret hena lingadaba leraglaba matung English singa niga taraga ni pan Augusta senior advocate khaide manibu ahanwada member oina appointment piraga chairperson gi thabak puhalakibani adubu maki matam su saliba sahi sigi August thada loikibadagi haujuk anoba commission ama lingdringai gi serakta commission sigi official staff manga law department na tha sigit ani da thokiba order amagi matungina special court MMDR Manipur da utilization taramane hairi order sigi matungina special court asida utilization tawre hairi ba MSRC gi official amasum staff sing aduna Mayanglambam Anil stenographer grade 3 Lokham Korohenba office assistants Moirangthim Rajit office assistants A Norens PO namasum Tei Samson PO ni hairi order aduna phungdo khebagi matung special court asida utilization tawraba commission gi official staff sing asi MSRC gi employees sing oina adumak laikigani aduga makhoi bu utilization tawriba special court asida makhoina puriba posting asi mensilaktriba phawbodi makhata order sing thoktriba phawba extra remuneration yaudana thabak pugani hari order asi senior advocate khaide manina acting chairperson oiduna linglakhiba commission gi matam loihiduna anobama lingnana bohona ringe gi serakta thokpa loinana Manipur Human Rights Commission gi official amasum staff singbu law department na utilization na singba tawbani haiduna thangdok thangjin tawbagi ayaba leibra haibasni
Wang asigi pakhum moina phangkiba report ki matungina March 18 English singaniga kunga mathuida Manipur lenga ki Secretariat Law and Legislative Affairs Department ki meke digi thokiba notification ama March kunga manga English singaniga kunga mathuida Manipur Gazette Extraordinary oina thoki High Gazette notification adugi matungina lamai gi part 2 the strength of the commission high besarukta Manipur Human Rights Commission administrative work singi thabak thoram sing commission sigi secretary na pangthokadabane amasung commission sigi laidiba divisions marimaki employee punamaku administrative control tawgi thabak secretary na tawgadabani haiduna mayek sing na pale haidi masi oiragadi law department na thokriba notification adusu Manipur Gazette fawba fonglaba fawba commission sigi official staff mangabo matawkramna special court MMDR da law department na utilization tawbigi order thoklamliba karigino haibasini Panma yabadi say sigi August matam loikraba commission gi muhut sinanaba anaba commission lingnabagi dama mathau taba chairperson amasing tangai phadaba members sing hapsindabagi mayokta High Court of Manipur Public Interest Litigation PIL singba file taroktun hauju phawbada masigi wayel satharakli seraksida PIL asiga mari leidana High Court na piba direction gi matungna tha sigi ohumda Secretariat Law and Legislative Affairs Department gi maikedi gi anoba commission ama lingnabagi dama chairperson ama amasu member ani launabagi notification thokiba lekhibani notification asida piriba condition sing fulfill tawraba candidate sing na mathang sai gi January 10 phawgi manungda makhoi gi biodata ga konana application sing online ko thangna commissioner law da submit tarokna ba khangan basu lairibe hensu pawsna palakli Makasa tarak poina to papaw mo na moirang khunawgi sangay ethnic park maitay yumjawgi kaya lon iyawdabana touristing na hangbada yum kumpham khangdre taramatu suba Manipur sangay festival ginamag moirang khunaw to nangna semgat kibe ethnic park ta ngasi Manipur gi khwaidagi sawrabu kumai asi harawte amag luina na hawdokrabasu pa asigi manungda lairiba Manipur gi phurup kang punamaki yumsingi manungda yawriba maitay yumjawgi di yumsara kayalon yawdabana touristing na hanglakpa wangsingi pakum kumbam khangdabagi awaba mayuknare haina kige moirang kanmalup thawurel gorong moirang themna pauksi sida phongdoraki mangna hai maitay yumsa ji haujik lairamliba phibam asidi nungaitaba pui maramdi maitay gi yumjawdi nongpoklomda olaga sanaba ngaktani maitay gi asingbu yumdi yumsa asida mapangi oiba kaya lon amasum nungyoba kaya lon kaya wan tu gauna leibana semlaba matungda asingba saktam phangadabani mapandagi yengbada laikhan daba yumjaw oiragasu yumjaw asigi manungda leigidaba kaya singdi yawdre heraki maramasina mathang segi sangai festival dadi akangai sing kya ga tanaraga maitay yumjaw sabiyu lam koiba myam laktunu yenglabada yumjaw sigi maramda marik sumna pawdam jaba ngamnabagidama semjin sajiningai aduga mayon su sumthop haningai ki maitay yumjaw asibu yenglabasingna yumasi ukhidaba kuire yamna nungsi haina phongdokramba ngaktani adubu akhangbasingna yum manungna sanglaklaga hanglakpadadi laifam thokpa maitay yumjaw gi kayalon yawdabana khumpham khangdre hairi Amuramna kege moirang kan maluki General Secretary Saitiyajit mangang nus pauksi asida hai aten mamatamna sakhiba na moirangi MLA na maitay yumjaw si yengsin biu hairakpadagi yengsin ma phangki adusu numinini khaktagi matamna ni yengsin kiba matamna I kuplamdri adubu yumjaw sidi awang olaga saramle loinana ipa ipu singa haktaktagi chatnarakpagi matungna yumjaw sigi laifam thokpa kakhal singsu yoramdre Yumjaw sigi mayon onana sarabani na yum sigi manungda laigadaba sanami laining thawamasum lai marial gyoeba wafam su yawdre hari mangna makhata na hai maitagi yumjaw haibasi tumba hogolakpada yoi mayai numit khurumjabasi nongpokto olaga khurumbagi satnabi lereklibini adubu yumsa sina awang olaga sarambana maitai yumjaw oibagi mayonda lale awang olaga sarabani na santhongi saruksi oiramda leire Lining Tauna, Oirum the Larakpasina, Zakumsu Amo, or Narakpana, Miyamna Hanglakpada Kumbaware, Maramasina Sigumosi Amohana talked of a same dog, Sato Haningi Heraki, Maduna Turishina, Maite Yumzao Gimatana Hanglakpada, Asing Mamasum Asumupa Home Sing Pibangam and Hensu, Fongdoraki Hadi, Amaramdana, Daddy Palmama Gimapu Num Tilpo Wopta Numena Kaplamne, Asami City Goati the Laiba, Purabi Daddy Palm Gimapung. Nga simasa khangdaba miyoi kharana nungthil pobop nungmaina kaplammadagi laikanaba ngamdana sikre hairi report singi matungina dairy pharmacy gi mapu raji bora guwahati da leiba bank amada senfam khara deposit tawna lakhibani adubu lambida hana lumdunu lerama masa khangdaba miyoi kharana Ranjit Borana Taurakhiba
कार अदुदा नोंमैना कापसिलाखिबनि साखंगनबसिंग अदुना नोंमैना कापसिलाकपदगी रंजित की माकोकता नोंमैना पानखि अमदि महाकना पुरखिब लुपा लाख मंगा पुदुना मफम अदुदगी खोंजेल थुना सखिबनि हाइदि अमरोमना नोंमैना पालब रंजित गुवाहाटीदा लैबा GMC हाइस्ता पुखतुना लेकनखि अदुबु माक लेकनब ngamdana सिखिबनि अमरोमदा गुवाहाटीदा नुंथुल पोबोपता नोंमैना कापतुना मी हातखिबा सिना मरम ओइरगा लो एंड ऑर्डर की मताना वहंग क्या हंगनरकली हाइनसु पाउसना पलकली अतोपा पावमना दलित नुपी अमा इसिंग थक्लुई हाइबगिदमक वाटर टैंक अमा सनमयुंगना सिंगदोखरे कर्नाटका की खुंग अमदा लैबि इसिंग टैंक अमदगी दलित नुपी अमन इसिंग थक्लुई हाइबगिदमक मसाना मसाबो अवांग थाकी मियोइसिंगनि हाइजब खरना टैंकी अतुगी इसिंग लोइना थादोकलबा मतुंग सनमयुंग सिजिनदुना टैंकी अदु समथोकरे हाइदि थौदोसि थासिगी तरागा निपान थोखिबनि नुमित असिदा सिडुल कास्ट चनबि नुपी अमना कर्नाटका की समरसनगर डिस्ट्रिक्ट की मनुंग चनबा हेगोतारा विलेज द लुहोंबगी थरोम अमा यावरुरबा मतुंग मनाक नकना लैबि इसिंग टेंग अमदगी इसिंग थक्लुबनि मदुदा अपर कास्ट की मियोइसिंग हाइजब खरना इसिंग टेंकी अदुदा यावरमलिबि इसिंग खुदिमा थादोकलबा मतुंग सनमयुंगना टेंकी अदु समथोखिबनि सनमयुंग असि मियोइ खरनदि ख्वाइदगी हेना सेंगबा पोसकनि हाइना लौनरि हाइदि अमरमदा लोकल जुरिडिक्शन तहसीलदार अमना फोंदोखिबगी मतुन इसिंग टेंकी अदु सिटनाना टेंगथोकलमले हाइबदि सुमि अदुबु मदु सनमयुंगना चुमथोखिबरा हाइबदुदि चपचाना खंगमंगमद्रि हौजु फावबगी ओइना इसिंग थक्लमि हाइरिबु दलित नुपी अदु मसक खंगमंगमद्रि माकी मसक अमदि लेफम खंगदोकनाबो होनरि मदुगी मतुंग थौदो असिदा चेनरिबा मियोइसिंगि मथक्ता केस रजिस्टर तौगनि हाइरि हाइनसु पाउसना मखाताना फोंदोरकली मखा चथरक पॉइंट स्टाइल एक्सप्रेस के तोप मरुइबी पाउसुंग मैमना थमजगे G20 मिफम इम्फाल पांथोकलगनी संगाई फेस्टिवल के मरी लेना G20 पेविलियन पांथोकदरी कुमसिंग इंग्लिश सिंगनी कुनगो हुमदोगी अप्रैल पांथोकदरी G20 मिफम मणिपुर युम्बु ओइदुन इम्फाल पांथोकलगनी G20 लेबाक सिंगी डेलीगेट सिंग अमसुंग मपांग ओइरिबे इंटरनेशनल इंस्टीट्यूशन सिंगी मिहुत सिंग इम्फाल लाकदरीबा सिना मणिपुर की महौसागी फजबा मसुम कल्चरल्स डाइवर्सिटी सिंग मलेमगी मियामदा उथोकनबगी तंजा फंगलगनी मणिपुर हौजिक पांथोलिबा 13 सुबा मणिपुर संगाई फेस्टिवल की सरुक अमा ओइना इम्फाल की हप्ता खंगजेबुंगदा G20 इंडियन पेडियोलॉन्च फेस्टिवल असि लोइद्रिबा फावबा पांथोलगनी प्राइम मिनिस्टर नरेंद्र मोदी ने हिरामसिगा मरी लेना G20 की मिफम अदु सिटी एरिया खक्तदा पांथोकपगी महुत तुआन मफमसिंग पांथोकतुन लेबासगी इनाखुलब कल्चर्स मणिपुर की महौसागी फजबसिंग ममिंग चलब संगाई फेस्टिवल सिग मरी लेना मलेम की मियाम उथोकनबगी तंजा लहोगदबनी हाइनसु फोंदोरखरे प्राइम मिनिस्टर की वाफम मदु चीफ मिनिस्टर एन बेरेना तरान ओपगा लोइना संगाई फेस्टिवल के मरी लेना पांथोकदबा G20 पेविलियंस असिदा लमदमसिगी फजबसिंग मदि कल्चरसिंग उथोकनबगी तंजा फंगलगनी संगाई फेस्टिवल सरुक याननबगीदमक चलिबा थासिगी कुनगा तरुकता यूनियन एक्सटर्नल अफेयर्स मिनिस्टर डॉक्टर एस जयशंकर अमसुम एक्सटर्नल अफेयर्स स्टेट मिनिस्टर RK रंजन लाकलगनी G20 न मणिपुर संगाई फेस्टिवल असि मालेमदा मसक खंगनबदा असोप थौदांग लौरगनी फेस्टिवल असिगा मरी लेना G20 पेविलियंस पांथोकदबा अमसुम G20 की मिफमगी मपु ओइगदरिबा सिदा साउथोक्सबा फाव हेनसु चीफ मिनिस्टरना फोंदोरकली अमरोमदना मचानुपी कापतुना हालगा स्विकेस्ट नमसिलंबा अपोकपा मापा ममा फगतपंगमख्रे ममांगसेल उत्तर प्रदेश की मथुरा लैबाक जमुना एक्सप्रेसवे मनाक्ता स्विकेस अमगी मनुंदा असिबाक्सांग ओइना फंखिबा सही कुनगनिथोइरोम सुरबी दिल्लीदगी नुपी मचादु मोहाकी मपाना हाटपो ओइरमले हाइनंगसी पुलिसना थौदो अदुगी लंगला लंगजिन खंगमंगख्रे नुपी मचादुगी अपोपी ममामकना मपागी अरानबा थौंग अदुदा mateꯡ पांगसिनदुना मचानुपी अदुई असिबाक्सांग स्विकेस अदुदा नमसिनगिबो ओइरमले हाइनसु मथुरा पुलिस की सुपरिटेंडेंट फोंदोरखी अयुसी चौधरी कौबी नुपी मचादुबो हाटलमलिबा ममा मपानिमक पुलिसना फगतपंगमख्रे हाइनसु ASP असिना फोंदोखरे मपा ममादा तकलमदा नुपी मचादुना नुमित खरनी युमदगी मपाना थोकलरोई हाइबगिदमा असाउबा फाथबा ngमहौदबदगी नितेश यादव कौबा मपादुना मचानुपीबु नुंगमैना कापदा सिखिबनि हाइबा पुलिसना खंगमंगमखेनसु पाउसना फोंदोरकली
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯒꯥꯔꯤ ꯃꯆꯥ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯖꯦꯜ ꯌꯧꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 13 ꯑꯌꯨꯛ ꯄꯨꯡ 9:30 ꯑꯗꯨꯋꯥꯏꯗ ꯅꯧꯔꯦꯝꯊꯣꯡ ꯔꯣꯝꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃꯗ ꯁꯤꯗꯤꯑꯣ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯇꯤꯝ ꯑꯃꯅ ꯎꯔꯤꯄꯣꯛ ꯁꯣꯔꯕꯣꯟ ꯊꯤꯡꯉꯦꯜꯒꯤ ꯑꯣꯏꯜ ꯄꯝ ꯃꯌꯥꯒꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯛꯂꯤꯕ ꯑꯗꯨꯕꯨ ꯆꯦꯀꯤꯡ ꯆꯠꯊꯕꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯆꯦ ꯆꯥꯡ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯄꯨꯂꯤꯁꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯐꯥꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯁꯤꯖꯦꯝ ꯏꯝꯐꯥꯜ ꯋꯦꯁꯅ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯕꯗꯒꯤ ꯑꯦꯀ꯭ꯌꯨꯖ ꯑꯁꯤ ꯉꯁꯤ ꯖꯦꯜ ꯌꯧꯈ꯭ꯔꯦ꯫ ꯖꯦꯜ ꯌꯧꯈ꯭ꯔꯕ ꯑꯦꯀ꯭ꯌꯨꯖ ꯑꯗꯨꯗꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯣꯡꯕ ꯕꯖꯥꯔꯒꯤ ꯊꯪꯕ꯭ꯔꯤꯖꯥꯎ ꯄꯥꯡꯒꯣꯛ ꯃꯈꯣꯡꯗꯒꯤ ꯑꯦꯝ.ꯗꯤ. ꯑꯕꯣꯊꯦꯝ ꯆꯍꯤ 50 ꯑꯄꯣꯛꯄ ꯁꯝꯁꯨꯔꯨꯗꯤꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯁꯤꯗꯤꯑꯣ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯇꯤꯝꯅ ꯑꯦꯝ.ꯗꯤ. ꯑꯕꯣꯊꯦꯝꯕꯨ ꯊꯥ ꯑꯁꯤꯒꯤ 13 ꯐꯥꯔꯕ ꯃꯇꯨꯡꯗ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯁꯤꯗꯤꯡꯁꯤꯡ ꯑꯦꯀ꯭ꯌꯨꯖ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯠꯊꯅꯕ ꯁꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯅ ꯑꯦꯀ꯭ꯌꯨꯖ ꯑꯁꯤ ꯁꯤꯖꯦꯝ ꯏꯝꯐꯥꯜ ꯋꯦꯁꯇ ꯄꯨꯊꯣꯛꯇꯨꯅ ꯀꯣꯔꯠꯅ ꯃꯃꯥꯡꯗ ꯉꯁꯤ ꯐꯥꯎꯕ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯈ꯭ꯔꯦ꯫ ꯀꯦꯁ ꯑꯁꯤꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯆꯠꯊꯔꯛꯄ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯀ꯭ꯌꯨꯖ ꯑꯁꯤ ꯉꯁꯤ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟꯒꯤꯗꯃꯛ ꯁꯤꯖꯦꯝ ꯏꯝꯐꯥꯜ ꯋꯦꯁꯇ ꯄꯨꯊꯣꯔꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯅꯤꯔꯛꯄ ꯔꯤꯃꯥꯟ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯁꯤꯖꯦꯝ ꯏꯝꯐꯥꯜ ꯋꯦꯁꯅ ꯑꯦꯝ.ꯗꯤ. ꯑꯕꯣꯊꯦꯝꯕꯨ ꯃꯊꯪ ꯊꯥꯒꯤ 5 ꯐꯥꯎꯕ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯔꯦ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯊꯪ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ꯫